आकाशवाणी इम्फाल निंगथौखोंजम सुनी न पाउ पाजरे Security Force na Rajya Sigi Singa Masung Tampaki Tongan Mafam Singda, Tibohumiki Tabak, Sataba, Kulai Kaya Pagatle. Police ki Pound High Kangpopi Jilagi, Lufo Kulamasung, Mauhin Kul Anida Tibohumiki Tabak Satabada, SLR Rifle Lama, Magazine Yauba Local Med, .303 Rifle Lama, Local Med Bore Exxon Rifle Lama, 12 bore single barrel ama, Pompi ama yauna kapayari Bamarumadi Atupa Kulai Kaya Pagatki. Atopa Jila Sigi Manung Chaneleba, Makhom Khul amasung Kangchup Chiru Khul Manak Nakpada Tibohumiki Tabak Satabada Magazine Yauba Insas Rifle Ama 12 bore single barrel ama .22 Rifle Ama Pompi Ani Amadi Bomb Nongmay amasung Kulai Kayasu Pagatki Amarom the Security Force na Chataba Operation da Aina Tinkraba Lalolup UNLF Koiringi Active Kedarani Pabangam Kre Makoi North AOCG MPAC Office Mayadagi Pagat Kibani, Makoidigi Kapayariba Maruani Yauba, Magazine Galuina 9mm pistol ama, mobile ani, motorbike ama masung, binocular ma Pagat Kihari. Atopamana ngasi security na Tobal Jilagi, Arong Tong Mayada, Tibuhumbagi Tabak Satabada, Pripak Progi Kadarama Fagat Kre, Mahak, Atopamasung, Kangabuki Mapam Sing the Miamdagi Namduna Sil Kaibada Chenaba Muni Hari. Security Force na Pipak Program yoy amasuk ngasi Imphal West Jilagi Lamsang Police Station gi manung chana leba Leiden Kabi Maning Laikai digi Pagat Pangamki Rajasa Santi Raksa gi Pibam Pana Thamna Buhona Bagi Sarukama Oina Security na Lokotpa Kongtang Amada Ngarang Police na Gari Taretsu Pagat Pangamki Hairiba Gari Singasi Masakang Daba Myoy Sing Namduna Laki Bagari Sing ni Hairi Malyam Getay Mapam Sing na Pangtong na Bagum Manipur da Sungasi Sinmi Sing Numit Parks na Pangtong na Ki Sinmisingi ihawamadi makoyna thengakiba khudong chadaba singa dubu ningsingba oina sahi kudingi me amada sinmigi numit haina palan tawnari sahi sigi palan tawrangi mapungoiba hiramdi sinmisingda asoi angam thoondaba amadi masamawu phana thamba haibasini Cosmopolitan Cultural Institute Pisumthong oinam lekai na sinduna pangthopa World Dance Day Celebration ngarang lushin kre numinini sumna chatharakpa thawramasi Imphal Jilagi Khongman Zone 1 da pangthokhe Thobal Jilagi, Pogdian Kayambi Youth Club Amasung, Library Center Gi Sanglet, Ngasi Thobal Municipal Council Gi Caretaker, Chairperson, Kangimbam Bisojit Singh Miam the Kusina Kre. Pradhan Mantri Narendra Modi na Hayeng Keralata, Bharat Ki Ahan Basimi Automated Hitangpam. Visionjam International Port Lebagasigi Miam the Kusina Ragani, Hauzik Haki Mamangda, Pradhan Mantri, Tirubananthapuram the Tungkre, Mahakpu, Mukhyamantri Pinarai, Bizayan na Taram na okay. Hitangpam masina Bharat ki ahanba pochai puba achauba jahasing jathok jasin yaba hitangpam oigadori masina Kerala bu malim gi maritime map ta yaurugani Rajya thaki oiba unnati scheme gi matang do workshop ma hayeng Imphal Hotel gi Sangai Hall da ayuk pung 10 taba matam da haurugani haiba workshop asi Bharat Sarkar gi Department of Industry and Internal Trade ki tengbang makha da sinbani workshop asida loising asigi akhang ahising amadi PIU gi miyoising marakta hiram ga yawa ngangani Grihamantri Amit Shah na hairi Pahalgam terror etiquette chenaba myu amata sarkar asna tumina leithokloi Boro lichingba Borofa Upendranath Barma lekidabagi kumon thoromda mahaki mitam maikum hangdokladuna mantri na hai numina siga mari leinana lambi ama mahaki ming thonduna kathoklagani Leibaga sidagi terrorism marupang na muthanabagi wafam paladuna Siri Shah na hai Leibaga sinda terrorism gi mayok tamatam chupada lanthengnagani Leibaga sida singnarakpasing chapchana paukhumpi Bharat Macha Koti Chamani Pugi Mathakta Malingi Lebak Pumna Mangna Bharat ki damak terrorism thengnanaba lepli Badminton sanaroi Chirag Sethi amasung Satik Sairas Ranki Reddy Major Dhyanchand Khel Ratna Award 2022 piduna ikai khumna kre Kendra gi Youth Affairs amasung Sports Mantri Dr. Mansukh Manavia na ngasi Nai Delhi da sanaroi anida mana asi khusinaduna taramna okre Dr. Manavia na hai mana asi sanaroi singi kathokpa amasung thoidok hindokpa mawong sing utpagi damak kudol oina pibani sanaroi ani asina leibak asigi damak malengi samdanoba kaya da mabudi morong sing sijinaduna mana kaya phanglakpu ikai khumnaba utana khusinabani Pauloi jare